Good morning everyone and welcome back to my channel. Kurumjari kuzang boy namaste. Ngasi gi anouba video amada ko. Aduga ngasi gi video se te kemta nate aina yum solution ge duga mayamda aina YouTube ki channel horak pado aina YouTuber oini hen khan gi bodo kai gino adugi wari su li gen tawbani ko. Aduga wari se hodringa gi mamangda ai gi keno se YouTube ki channel da hojik se 6k plus 6600 something admaina subscriber lai ko hojik se ko. aduga aina YouTube horok pasisu chahi ama sudore ay 2025 ki handaki chegi February thada gi hogi bane ba ko aina aduga thamani khakta ngai ko chahi ama sugada aduna chahi ama pharakado ba sibu ki manungda aina haide ai video do mi aswamna yengani habide ai sugan khalu deba ko aduga haidi subscriber mayam sisu aingonda smaina subscribe tawkani habide ai kasumna khandeba ko haidi aingonda experience amta laitabani na ko mamangda aina kan tawgi busuna tabani na aduna chahi amma pharakadu sibo ki manungda aidi aina video semak pasibo ki manungda mi kharana thina ngang pusi oi ko aduga faza faza ba wai wata myam hairaga aingonda haidi motivate to birakanda haidi videos maina sembagi haidi aingonda motivate to birak posu myam yaoi ba ko aduna aduga aigi subscriber myam aigi viewers myam dasu thagachari aigi video yengbibagi damakta so aduna aina hana YouTube horak pase handaki jedi gi hore to targasu ai se 2022 da ai se yum balaga sida sikim da lakpane ba ko Manipur da ki sikim da aduga aina hek ai se luangani haba kan du gi hona aingonda haidi lekai gi mi gaina oi tarasu imanabi kaina imungi mi gaina aingonda dum hai bai tar nang heng luonga ka cha targadi sikim da lei targadi nang haidi YouTuber oiro adukanda video namma kana nang daily life to kidorga leige adagi mogi culture na kamai to ba mogi tradition na kamai to ba aduga chaing jang chaba na kamai to ba aduma lam da bu cha tar su dugma myam da semge yenghalo ne ngon da hayo ko aduga na dai thoi gi khande ba kai no da haidi aina dum haba na noi se lei noi na yumda lei da duga isu chamana dum lei de ni isu dum jar de ni thau de ni digi aina thaba ma aidi office chat pa thaba ma tawdana natrasu apalomda college kuma tamdana digi chathu asin tawrakanda aidi travel guma tawraka duguma yenghangani habu sunna tabani na aidi yumda dum lei doini aidi haidi kaim tawnya leite da kai yengandoino haraga ai dum lei thoeba ko aidi khallu da bai tare ko adumaina aduga aidi hana video gumba edit tawbusisu aingonda kaim aidi khangsu khangdeba video edit se kamai tawgena ko aduga ai isai domda mi myam yamangda phone je puthoga selfie ama nambo ai ngamde bai yamna haina dabagi type tengona phaiba ko ikai jabeira keno khangde ko adumaina aduga video edit tawbu saite de karai da kadawdu no soi kaim da khangdeba ko aduna 2022 2023 2024 dai book se ai kaim tawde vidum lai thoeba ko yum da dum aina leiba dum leire ai su like tam dum hawe da na ko ai me taw thare du dum leire du 2024 gi aina November tha da ai yum chaluiba ko Manipur chaluiba ko ai do khoi keno gi yum da thawdu athom yaudune ju chaluiba adu chatpa kanuna haidi aina sum khanbada ko mi geisina akhoi lekai gi mi ge wetar sai imung manung gi mi ge wetar ko sulam do lapani na te ate chathok ko sin do yada pani na haidi yamna khangning budo haidi ai kamai torga lai jano ade mi se sikim da leba mi ge se phabada la lekai ge se kamai to jano kaina sum aingon sum wari sarak podo haidi mi geisina khangning bagi wari dum sarak podo ko aduga khaimaru ena akhoi ma do ai pokoi ma do hoji ko sikim da lak triba ko aduga ma do lakabida aina ma su aina leba to kamai torga lai jano aina khangning bagi sum umma ma to urak podo aina aidi haidi February tha side ki aina decide to give ne ko ai video se namane na ko adu video se number horok phe kan sida aina kaim khangdabani na video se edit karai tawdeno khangdabani na ko aina aigi inaw nubi adagi iman bi ga phone taraga noi keno Facebook ta gumba Instagram da gumba reels kuma semdo kamai taraga semge haidi edit ko bodo bodo kamai taraga tawge karamba app ta tawge phone ta tawbro na traga ni laptop ta tawbra kaina aina hangi bo ko domaina khangdabani na idi ko aduga haidi YouTube daga changa kanda how to start a YouTube channel kain tawraga ido myam yenge ba ko adigi video edit tawsina kamai tawba adigi music gumba add tawsina kamai tawba khangdabani na haidi zero knowledge dagi hawreini ba ko ido ko aduga han ai YouTube ki video do aina keno da ai channel da sum yawani ko adigi video da namba kanda ido han da haidi silent blog gumba admaina ming gumba tawne dina ko admaina tawgina su khalambani ba ko aduga adu khan ma kan da aido
voice over कोना तौरगे कायना अदुमाइन तौदनको हाइदि खंगदबनिना आइदो मखन मखन लेदना YouTube ता थीरकान्दा कमसिना कमाइन तौनी अदि सिना कमाइन तौबा अदुगुमुदो मयाम मचा मयाम दो थीरकान्दा हौरइनेबको आइगी YouTube की चैनल से को अदुना अहानबिगे आइगी वीडियो अनिरक सुबा अहुमरक सुबा मरी मंगारक सुबा था अमनि फाउबदि होय मी दुम 500 600 अदुमाइना दि दुम येंगबको अदो तारक्सैन अस कना येंगदिनो दा कसम कना येंगो हाइन दुम लेरमबको अदो युंगी मी गादा अस नो येंगदि येंगो काइना दुमाइन खन्ननको हाइदि आइना डेली लाइफ की आइना तौरिबा कैनोसे हाइदि थवेंगी मी गाइसना इंटरेस्टिंग ओरगा येंगने हाबदो आइमोना थाजतबा हाइतारेको अदुना अदु तारगसु हजि फाउदा आइगे वीडियो तो हाइदि चाहि अमा सुरकदो सिबुकी मनुंगदको आइदि 10k 11k 30k दुमाइन तौरगा येंगेबको आइ सुंथा थाजतेबको दुमाइन तौर येंगको कान्दुदको but anyway thank you everyone आइगे वीडियो येंगबिबकिदमक्तसु थागतजरि अदुगा आइंगोंदा मयामनसु क्वेश्चन मयामसु हंगबिरक्रे ममांगदा अदुगा आइनासु Q&A की वीडियो तौबदसु मयाम हाइदि पाखुमसु मयाम पिजाख्रेको अदुमाइन तौरगा इंटरेक्ट तौबदो आइंगोंदासु सुम नुंगाइबा मसु फावेबको आइना हाइता खंगदा नमगिबा वीडियो मयाम अदगी आइना थीरकान्दा वॉइस ओवर तौगिबा मयाम अदुगुम्बा आइदि आइगे ब्लॉग मयाम येंगबिबकिदमक्तसु अमुकसु हन्ना थागतजरि अदुगा मयामना आइंगोंदा सिगै तौबिरो हाइबगाइदा आइना तौदबसु मयाम यावरिको हाइदि रिक्वेस्ट तौरकदा आइना तौदबसु मयाम यावरिबको अदो मतुंग तारकपदा दुम तौरकनबा दुम तौगे अदुगा आइंगोंदा क्वेश्चन मयाम हंगबिरकपगाइदो हौजिकसु दुम हंगबिरेको अदो मतांग जाबा कान्दा आइ दुम पाखुम पिजारकेको अदुना वरिसु नुंगाइरि आइदो ngasiगी ओइना आइदो इरुजा थोरे इमुंगसु लोइसलेबको आइदो ngasi सैटरडे ने क्लास लाइबनेबको अदो क्लास तो लइ तारगसु आइदो ngasi दो क्लास यावनिंगद्रबा आइदि यावनिंगबगी कइनोगा अमता लइट्रेबको मुदका अमता लइट्रे अदुना आइदो इरुजा थोरे अदुगा ngasi जे युम ओइना लोइसलगेनको अदुगा आइना क्लास यावदे आइजे आइ क्लास यावदो तारगसु हुरेन मोय दुम रेकॉर्डेड क्लास दुम लइबनिना आइना यावनिंगबा मतमना येंगिंगबा मतमना दुम चंगा येंगा दुम याबनेबको अदुनाने आइना कोना येंगागेना अदुगा इरुजाबा लोरकान्दा आइदो कइना तौरिने हाइदि अखोइ इमादो मागी फोनदा मीगी कांटेक्ट नंबर से कमाइन तौरगा सेव तौगे येंगोंदा हंगबा लाइबा दुगे मुक ताकपिरमिनिको आइदो अदुगा नहान आइंगोंदा सम कक्थारिदो कइगिनो सम कक्थारपदगी फजाद्रे तौदेन हारकपगाइदोको अदुम हाइदि लाइफता लेदना सांगागा मु येंगनि तेलगा मु येंगनिको फजाद्रागा मथंग मु सांगालगेको अदुना सुम ट्राई तौबनिदा कसुमता काइदे नत्रनेको अदुम खर लेरगा अदुम सांगाक्तो लइरेबको अदुनाने अदुगा आइदो चाक थोंगेना लाइने अदुगा कइनो तौदबा इमादो होजिकानजे तिलौचनम केमना चादबनिना मागे तोगाना थोंगिनेको अदो आइदो कइनो तौगे ngasi उटी थोंगमा चागेबको नहानगै उटी थोंगमा चागेना दुम खलगा दुम लेबा दो इतोना चादबनिना थोंगबदा दुम तल्लगा लेबनेबको अदो ngasi ai class yaudre अदु युम खर लोइसलिङा कानसि ngakतंग पोथाबो ओइना हाइदि अदुम थाबुक तौरगा लेबसु नुंगाइतेदना को दो चाक चारगा ngakतंग पोथारगा मु तौगेबको आइदो ना ममांगी वीडियो तसु आइग्रबनिको आइना उटी थोंगसे हाइदि यांगला हाबगा चाबसे हावेबको अदोना यांगला हे दुगा कइनोसे मरोइना पाकपिजे हवाई कालंदिसिना लोइना खंजनगिदना आमनुंगदा लेख्रेबको अदुनाने आइना मनुंगदगी कइनो हेसे हवाई कालंदिसु फैनाम चावरे सुमाइना मरु यावरे येउने आइदि नादि हवाई कालंदिसु कुइएबो कोइना थाबसे फेब्रुअरी थादेगी थारकपनिबको अदुगा हौजिकता पालगा मरुजे सुमाइन तौरेसे हुन आइदि फोइदलगा लंथोके काइना खलुरबनेबको अदो आइदि मरीसु याम चटपा अदुगा सुमाइना म्यामसु पालेदनको अदो हप्ता अमनिगुम लइतारगदि मरु चाबसु यारानि उटी थोंगुदो आइना कइनो याम हापट्रेको मचन म्याम हापट्रे कइनो लेबाक मंग्रा मनादो अदुदुगा नापाकपिने हवाई थरागा टेकपा खरगा अदुगा हवाई मंगन खरगानिको असि खतने चेंग खतंग हापचलगा दुगा बोरा अमु हौगेना तौरिनिको इमादि कइनो तौग्रे ngrang कइनो गुन्द्रुक थोंगबने दुदुगा मागी हवाई कइनोदो यूसिंबी हाइदेनको हवाई सेनरांग मुरु मानबिदो अदुगा हिंजांग चाग्रेबको आइना वीडियोदो नमद्रे आइना कइनोदो मयांगतोन खौवेन हाबदो आइनाको मयांगतोनदो याम चाउसलेबको अदु चाबिनमसु कनामता लेते आइना ngasi बोरा हौरगा चागेने बोरा अमु हौदोइनेबको दुगा ngari खरा लौरगा मोरग मेटकेन अखोइ सुम मस्त जगा जगागे हाइनबिनिदनाको अखोइसु ngari चारगा चारको मिनिना कइनो हिंजांग हाउबा अमता चा तारगसु मिगी मेमदा अमता लेदिना सन थोंबा चागेरा मा चागेरा हाइ ngari तौरगा मोरो अमता मेलगा चारदि हाउनिदा खलदेनको दुबाइना अदुना आइसु खल्लेबको हाउना नूडल्स गुम्बा चा ले तारगसु थुक्पा गुम्बा चारसु मोमो गुम्बा चा तारगसु मोमो के चारदो फैनाम हाउजा तारगसु निको नाकंदस मुरोंग मेलबदो ngari गतंग मेलगा चारदि हाउदनिदा दुबाइना खल्लेबा आइ तोमदा ओरमबो सि मी लोइ खलमनेबको अदुना उटी थोंगबसिसु थाव ngौदबि चानबसु लेको दो आइ थाव ngौदबि चानबदो हाइतबनिना थाव ngौसलिने हौजिकसे
ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯒꯦ ꯂꯣꯏꯁꯜꯂꯒꯦꯀꯣ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯀꯥꯟꯗꯁꯨ ꯑꯩ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯧꯕ ꯋꯥꯠꯂꯤ ꯍꯤꯡꯒꯣꯜ ꯆꯪꯉꯨꯗꯧꯕꯁꯨ ꯋꯥꯠꯂꯤ ꯑꯗꯨꯒ ꯏꯃꯨꯡ ꯋꯥꯏ ꯇꯩꯗꯧꯕꯁꯨ ꯌꯥꯝ ꯋꯥꯠꯂꯤꯕꯀꯣ ꯑꯗꯨꯅ ꯉꯁꯤꯁꯨ ꯌꯥꯝ ꯌꯥꯝꯃꯅꯤꯀꯣ ꯊꯕꯛꯇꯣ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯦ ꯑꯩꯗꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯧꯔꯛꯄ ꯀꯥꯟꯗꯀꯣ ꯃꯤ ꯈꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯁꯦꯝꯕ ꯍꯧꯔꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯀꯥꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯈꯩꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯁꯥꯏꯠꯀꯤ ꯐꯦꯃꯤꯂꯤꯈꯩꯁꯤꯅ ꯀꯩꯝꯇ ꯍꯥꯏꯗꯕ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯦꯕꯀꯣ ꯈꯔ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯀꯣ ꯑꯗꯨꯒ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯅꯦ ꯑꯩꯅ ꯍꯦꯛ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯍꯧꯅꯀꯣ 1 year ꯐꯥꯎꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒ ꯂꯩꯔꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯁꯤꯗ ꯁꯤꯀꯤꯝꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒ 2nd year ꯁꯨꯔꯛꯄ ꯀꯥꯟꯗ ꯃꯥ ꯆꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯅ 1 year ꯐꯥꯎ ꯂꯩꯔꯝꯕ ꯀꯥꯟꯗꯨꯗ ꯑꯩꯉꯣꯟꯗ ꯅꯪ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯦ ꯅꯪ ꯍꯧꯖꯤꯛꯀꯣ ꯗꯨꯀꯥꯟꯗ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯍꯧꯗ꯭ꯔꯤꯕꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯍꯧꯗ꯭ꯔꯤꯕ ꯑꯗꯨꯅ ꯃꯥꯅ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯗꯨꯕꯨ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯪ ꯌꯨꯝꯗꯒꯤ ꯍꯥꯏꯗꯤ ꯅꯣꯏ ꯃꯥ ꯍꯣꯏꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯅꯝꯃ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯣ ꯍꯥꯏꯗꯤ ꯅꯪ ꯊꯥꯒꯠꯂꯨ ꯌꯥꯗ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯄ ꯆꯍꯤꯗꯒꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟda ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯇꯜꯂꯤꯗꯥꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥ ꯗ꯭ꯌꯨꯇꯤ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯗꯤ ꯃꯥꯅ ꯗꯦꯜꯂꯤ ꯆꯠꯂꯝꯗꯥꯏ ꯀꯥꯟꯗꯨꯗꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕꯀꯣ ꯅꯪ ꯌꯨꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯇꯣꯟꯗ ꯂꯩꯕ ꯇꯜꯂꯅꯤ ꯍꯥꯏꯗꯤ ꯃꯥꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯒꯤ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯃꯇꯝ ꯂꯦꯟꯕꯁꯨ ꯋꯥꯅꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯂꯩꯌꯨꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯁꯨꯡꯊꯤꯡ ꯊꯤꯡꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯋꯣꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯑꯣꯏꯅ ꯇꯧꯅꯤꯡꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯀꯣ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯗꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ ꯑꯁꯦꯡꯕꯩꯔꯅꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯅꯍꯥꯟꯒꯤ ꯇꯧꯔꯗꯤ ꯌꯥꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯕꯩ ꯇꯧꯅꯤꯡꯉꯛꯏꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯗꯣ ꯌꯥꯕ꯭ꯔꯥꯅ ꯍꯪꯕꯗꯣ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝꯇ ꯊꯤꯡꯗꯦꯀꯣ ꯃꯥꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯁꯥꯏꯠꯁꯤꯒꯤ ꯍꯁꯕꯦꯟ ꯁꯥꯏꯠꯀꯤ ꯐꯦꯃꯤꯂꯤꯈꯩꯗꯁꯨ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯗ ꯈꯪꯅꯕ ꯁꯕꯇꯥꯏꯇꯜꯁꯀꯨꯝꯕ ꯍꯥꯞꯄꯣꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎꯕ ꯁꯕꯇꯥꯏꯇꯜꯁ ꯍꯥꯞꯄꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯦꯕꯀꯣ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯣꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤꯕꯀꯣ ꯐꯥꯏꯜ ꯑꯞꯂꯣꯗ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯌꯥꯝ ꯍꯥꯏ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤꯗꯗꯤ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯀꯥꯟꯗ ꯂꯩꯗꯅ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯁꯕꯇꯥꯏꯇꯜꯁꯀꯨꯝꯕ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕꯀꯣ ꯇꯣꯉꯥꯟꯅ ꯐꯥꯏꯜ ꯑꯞꯂꯣꯗ ꯇꯧꯕ ꯅꯠꯇꯕꯤꯗꯀꯣ ꯑꯗꯨꯅ ꯑꯗꯣ ꯃꯇꯝꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯀꯩꯁꯨꯝꯇ ꯊꯤꯡꯗꯦꯀꯣ ꯚꯤꯗꯤꯑꯣꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯂꯩꯗꯅ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈ꯭ꯔꯦꯅ ꯍꯥꯏ ꯇꯥꯔꯒꯁꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯑꯁ ꯅꯪ ꯃꯊꯪꯒꯤ ꯊꯥꯒꯠꯅꯕ ꯚꯤꯗꯤꯑꯣ ꯀꯔꯝ ꯀꯥꯟꯗ ꯁꯦꯝꯗꯣꯏꯅꯣ ꯀꯥꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯀꯩ ꯁꯦꯝꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯅ ꯑꯥꯏꯗꯤꯌꯥꯒꯨꯝꯕ ꯑꯗꯨꯝ ꯄꯤꯔꯛꯄꯗꯣ ꯍꯥꯏꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯁꯦꯝꯃꯁꯨ ꯌꯥꯏꯗ ꯑꯗꯨ ꯇꯧꯔꯁꯨ ꯌꯥꯏꯗ ꯀꯥꯏꯅꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝꯇ ꯊꯤꯡꯗꯦꯀꯣ ꯃꯥꯅ ꯚꯤꯗꯤꯑꯣ ꯑꯗꯨꯃꯥꯏꯅ ꯅꯝꯕꯗꯣꯀꯣ ꯑꯗꯨꯅ ꯑꯩꯗꯣ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯂꯥꯛꯑꯦ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯂꯥꯛꯑꯒ ꯉꯁꯥꯏ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯝꯕꯈꯩꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯋꯥꯏ ꯑꯃꯨꯛ ꯇꯩꯊꯣꯛꯏꯅꯦꯕꯀꯣ ꯑꯩꯗꯣ ꯂꯥꯏꯒꯤ ꯀꯥꯗꯤ ꯋꯥꯏ ꯇꯩꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯋꯥꯏ ꯁꯤꯠꯄꯗꯁꯨ ꯌꯥꯎꯗ꯭ꯔꯦꯀꯣ ꯀꯩꯒꯤꯅꯣꯗ ꯂꯥꯏꯒꯤ ꯀꯥ ꯁꯦꯡꯗꯣꯛꯄꯗꯣ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯕꯀꯣ ꯄꯣꯠ ꯆꯩ ꯌꯥꯝꯕꯅꯤꯅ ꯑꯗꯨꯒ ꯑꯗꯨꯝ ꯑꯗꯨ ꯁꯦꯡꯗꯣꯛ ꯂꯩꯇꯥꯔꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯊꯦꯡꯒꯗꯧꯕꯀꯣ ꯆꯥꯛꯆꯥ ꯇꯣꯛꯄꯗ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯅꯤꯅ ꯄꯨꯡ 12 ꯑꯗꯨꯝ ꯍꯦꯟꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯐꯤꯔꯣꯜ ꯀꯩꯀꯥ ꯁꯨꯔꯒ ꯑꯃꯨꯛ ꯐꯧꯗꯣꯛꯄꯗ ꯑꯗꯨꯝ ꯊꯦꯡꯈꯤꯅꯤꯕꯀꯣ ꯑꯗꯨꯅ ꯂꯥꯏꯒꯤ ꯀꯥꯅ ꯅꯨꯃꯤꯠ ꯑꯃ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯐꯖꯅ ꯂꯥꯏꯒꯤ ꯀꯥꯗꯪ ꯁꯦꯡꯗꯣꯛꯀꯦꯅꯀꯣ ꯑꯗꯨ ꯁꯦꯡꯗꯣꯛꯄꯗꯣ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯍꯥꯏꯗꯤ ꯇꯦꯕꯜ ꯃꯆꯥꯒꯨꯝꯕ ꯍꯥꯏꯗꯤ ꯐꯤꯔꯣꯜꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯐꯧꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯅꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯑꯩꯅ ꯁꯦꯡꯗꯣꯛꯇ꯭ꯔꯦ ꯏꯃꯥꯒꯤ ꯀꯥꯅꯦ ꯑꯗꯨꯒꯤ ꯁꯤꯇꯤꯡ ꯔꯨꯝꯒ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯗꯪ ꯁꯦꯡꯗꯣꯛꯑꯦꯕꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯅꯠꯇꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯞꯇꯥ ꯑꯃ ꯅꯨꯃꯤꯠ ꯀꯩꯅꯣꯅꯤꯃꯨꯛ ꯁꯨꯔ ꯃꯥꯜꯂꯦ 3 4ꯅꯤ ꯁꯨꯔ ꯃꯥꯜꯂꯦꯕꯀꯣ ꯑꯩꯅ ꯌꯨꯝꯒ ꯁꯦꯡꯗꯣꯛꯇꯕ ꯑꯗꯨꯒꯤ ꯉꯁꯤ ꯈꯛꯇꯪ ꯁꯦꯡꯗꯣꯛꯏꯅꯦꯕꯀꯣ ꯑꯩꯅ ꯑꯗꯨꯒ ꯕꯖꯥꯔꯗꯁꯨ ꯆꯠꯀꯗꯕ ꯂꯩꯕꯅꯦ ꯃꯌꯥꯝꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯨꯗꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯀꯩꯅꯣ ꯄꯨꯕꯤꯔꯛꯑꯣꯅꯗꯤ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯕꯀꯣ ꯃꯣꯏꯅ ꯄꯣꯠꯇꯣ ꯌꯧꯔꯛꯑꯦꯅꯀോ ꯑꯗꯨꯒꯤ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯆꯠꯇ ꯂꯩꯔꯤꯅꯦ ꯍꯌꯦꯡ ꯅꯠꯇ꯭ꯔ ꯍꯪꯆꯤꯠꯀꯨꯝꯕꯗꯤ ꯆꯠꯂꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯊꯑꯣꯏꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯊꯑꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯀꯥꯟꯗ ꯂꯩꯗꯅ ꯃꯌꯥꯝꯒꯤ ꯑꯣꯔꯗꯔꯁꯦ ꯂꯧꯔꯀꯥꯟꯗ ꯑꯩꯅ ꯈꯨꯗꯛꯇ ꯑꯩꯅ ꯌꯣꯜꯂꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕꯅꯤna ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤꯅ ꯑꯩꯁꯨ ꯃꯤꯉꯣꯟꯗ ꯑꯣꯔꯗꯔ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯍꯥꯏꯗꯤ ꯊꯥꯔꯛꯄꯗ ꯈꯔ ꯀꯨꯏꯅ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅꯅꯤꯀꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯄꯣꯠ ꯆꯩ ꯊꯥꯔꯛꯈ꯭ꯔꯕ ꯍꯪꯕꯈꯩꯗꯣ ꯊꯥꯔꯛꯈ꯭ꯔꯕ ꯍꯪꯉꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯤꯀꯤꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠꯀꯨꯝꯕ ꯂꯩꯇꯕꯅꯤꯅ ꯁ꯭ꯄꯤꯗ ꯄꯣꯁꯇ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯊꯥ ꯇꯥꯔꯒꯁꯨ ꯐꯅꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝ ꯆꯪꯕꯅꯤꯀꯣ ꯅꯨꯃꯤꯠ 9 ꯃꯥꯄꯜꯅꯤ ꯑꯗꯨꯝ ꯆꯪꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯅꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯄꯣꯠ ꯆꯩ ꯊꯥꯕꯁꯤꯁꯨ ꯑꯩꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯕ ꯄꯣꯠ ꯆꯩ ꯂꯩ ꯇꯥꯔꯒꯁꯨ ꯈꯨꯗꯛꯇ ꯐꯪꯗꯕꯒꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯄꯣꯠ ꯆꯩꯈꯩꯗꯣ ꯑꯩꯅ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯕꯒꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯍꯥꯏꯅ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯐꯪꯗꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯤꯕꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯆꯩꯗꯣ ꯊꯥꯕꯤꯕꯅꯦ
ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯗꯣ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯣ ꯑꯩꯅ ꯁꯟꯊꯤ ꯈꯔ ꯀꯩꯅꯣ ꯍꯣꯟꯕꯤꯔꯛꯑꯣꯅ ꯑꯩꯅ ꯍꯥꯏꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯁꯟꯊꯤꯁꯨ ꯍꯣꯟꯕꯤꯔꯛ ꯂꯩꯔꯝꯃꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯊꯣꯛꯂꯛꯄꯗꯀꯣ ꯑꯗꯣ ꯅꯍꯥꯟꯗꯣ ꯑꯩꯅ ꯍꯪꯒꯥꯝ ꯃꯨꯂꯥ ꯊꯥꯕꯗꯣ ꯍꯪꯒꯥꯝ ꯃꯨꯂꯥꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕꯀꯣ ꯁꯟꯊꯤ ꯌꯥꯎꯗꯕꯤ ꯊꯥꯈꯤꯕꯅꯤꯅ ꯍꯥꯞꯆꯤꯟꯕ ꯇꯥꯔꯒꯗꯤ ꯁꯤ ꯐꯔꯛꯑꯣꯏꯕ ꯑꯗꯨꯅ ꯁꯟꯊꯤ ꯊꯥꯕꯗ ꯌꯥꯎꯗ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯅꯥꯀꯟꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯗꯤ ꯑꯗꯨꯝ ꯀꯩꯁꯨꯝ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯑꯃ ꯑꯅꯤ ꯁꯤꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯃꯌꯥꯝ ꯊꯥꯖꯤꯟꯕꯅꯤꯅ ꯑꯃ ꯑꯅꯤ ꯁꯤꯈꯤ ꯇꯥꯔꯁꯨ ꯑꯗꯨꯝ ꯍꯤꯡꯍꯧꯅꯦꯕꯀꯣ ꯑꯗꯨ ꯁꯤꯅ ꯍꯋꯥꯏ ꯃꯨꯕꯤꯗꯨꯅꯤꯀꯣ ꯍꯋꯥꯏ ꯃꯨꯕꯤ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯍꯋꯥꯏ ꯃꯨꯕꯤ ꯍꯧꯔꯦꯅꯀꯣ ꯑꯗꯨꯒꯤ ꯍꯋꯥꯏ ꯃꯨꯕꯤꯗꯨꯁꯨ ꯅꯍꯥꯟ ꯊꯥꯕꯗ ꯁꯟꯊꯤ ꯍꯥꯞꯍꯧꯗꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇ ꯍꯥꯞꯆꯤꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯔꯛꯇꯕ ꯀꯥꯡꯕꯨꯒꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯊꯥꯖꯤꯟꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯁꯜꯂꯒ ꯂꯣꯏꯔꯦ ꯏꯁꯤꯡ ꯆꯥꯏꯁꯟꯕꯁꯤꯁꯨ ꯏꯁꯤꯡꯁꯨ ꯑꯌꯨꯛꯇ ꯆꯥꯏꯕꯅꯗꯤ ꯐꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯑꯌꯨꯛꯇ ꯏꯁꯤꯡ ꯆꯥꯏꯕꯗꯣ ꯌꯥꯝ ꯇꯜꯂꯦꯕꯀꯣ ꯑꯗꯨꯅ ꯏꯪꯁꯨ ꯏꯪꯉꯤꯗꯅꯀꯣ ꯑꯗꯨꯅ ꯅꯨꯡꯊꯤꯟꯗ ꯑꯗꯨꯝ ꯆꯥꯏꯊꯣꯛꯑꯦ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯑꯩꯅ ꯂꯩꯕꯥꯛ ꯇꯧꯈꯤꯕ ꯖꯒꯥꯗꯨꯁꯨ ꯑꯩꯅ ꯅꯍꯥꯟ ꯆꯅꯝ ꯊꯥꯖꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯇꯤꯜꯍꯧ ꯊꯥꯅꯕ ꯖꯒꯥꯁꯨ ꯑꯃꯨꯛ ꯁꯦꯝꯒꯦꯅ ꯇꯧꯔꯤꯅꯦ ꯁ꯭ꯋꯥꯏꯗꯗꯤ ꯀꯩꯅꯣ ꯍꯥꯔꯒꯨꯝꯕꯗꯣ ꯀꯩꯝꯇ ꯍꯥꯞꯅꯗꯕꯅꯤꯅ ꯁꯟꯊꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯍꯥꯞꯇ ꯇꯥꯔꯒꯗꯤ ꯄꯣꯠꯇꯣ ꯐꯠꯇꯦꯗꯅ ꯑꯗꯨꯅ ꯁꯟꯊꯤꯁꯦ ꯍꯣꯟꯕꯤꯅꯕ ꯃꯤ ꯂꯩꯇꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯏꯅ ꯂꯩꯕꯗ ꯍꯦꯛꯇ ꯊꯦꯡꯉꯦꯕꯀꯣ ꯄꯣꯠ ꯆꯩ ꯊꯥꯕꯗꯣ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯒꯦꯅ ꯂꯥꯛꯏꯅꯦꯀꯣ ꯂꯩꯗꯁꯨ ꯁꯟꯊꯤ ꯈꯛꯇ ꯍꯥꯞꯀꯦꯅ ꯂꯥꯛꯏꯅꯦꯕꯀꯣ ꯀꯩꯅꯣꯗꯣ ꯖꯦꯔꯤꯅꯤꯌꯝ ꯄꯥꯝꯕꯤꯗꯣ ꯁꯟꯊꯤꯒꯨꯝꯕ ꯍꯥꯞꯄꯒ ꯍꯥꯔ ꯍꯥꯞꯇ꯭ꯔꯗꯤ ꯂꯩ ꯁꯥꯠꯂꯛꯇꯦꯕꯀꯣ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯅꯣꯕꯦꯝꯕꯔꯒ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯗ ꯑꯗꯨꯝ ꯁꯥꯠꯄꯅꯦꯕꯀꯣ ꯅꯣꯕꯦꯝꯕꯔ ꯊꯥꯗ ꯁꯥꯠꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯣ ꯁꯟꯊꯤ ꯈꯛꯇꯪ ꯍꯥꯞꯆꯤꯜꯂꯒ ꯌꯦꯡꯒꯦꯅ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯣ ꯑꯣꯔꯤꯌꯣ ꯑꯃꯨꯛ ꯆꯥꯔ ꯂꯩꯊꯣꯏꯅꯤꯀꯣ ꯏꯃꯥꯅ ꯂꯥꯏ ꯊꯝꯃꯩ ꯀꯩꯅꯣ ꯊꯥꯟꯕ ꯀꯥꯟꯗ ꯂꯥꯏꯒꯤ ꯀꯠꯄꯒꯤ ꯀꯩꯅꯣꯗꯨꯅꯦꯕꯀꯣ ꯑꯩꯅ ꯑꯣꯔꯤꯌꯣ ꯑꯣꯏꯅ ꯆꯥꯊꯣꯛꯏꯅꯦ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯛꯑꯦꯗꯣꯀꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯀꯥꯟꯁꯤꯗ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯍꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗꯀꯣ 2022ꯗ ꯑꯩꯅ ꯁꯤꯀꯤꯝꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯀꯤꯝꯗ ꯂꯥꯛꯑꯒ ꯑꯩ 2022ꯒꯤ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯗ ꯑꯗꯥꯏꯗ ꯑꯗꯨꯝ ꯑꯩ ꯍꯤꯡꯒꯣꯜꯒꯨꯝꯕ ꯀꯣꯏꯕ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩꯒꯨꯝꯕ ꯊꯥꯕꯁꯦ ꯑꯗꯨꯝ ꯍꯧꯔꯦꯕꯀோ ꯍꯥꯏꯗꯤ ꯑꯩ ꯀꯩꯝ ꯍꯩꯅꯗꯕꯗꯣ ꯑꯩꯅ ꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯌꯨꯝꯗ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩ ꯑꯝꯇꯁꯨ ꯊꯥꯔꯝꯗꯦꯗꯣ ꯐꯗꯤꯒꯣꯝ ꯃꯀꯥ ꯑꯃꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯆꯥꯎꯔꯛꯄ ꯌꯨꯝꯗꯨꯒ ꯑꯩꯅ ꯁꯤꯗ ꯂꯥꯛꯑꯦ ꯌꯨꯝꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯧꯅ ꯑꯩꯈꯣꯏ ꯃꯥ ꯄꯣꯠ ꯆꯩ ꯌꯥꯝ ꯊꯥꯏꯑꯕꯀꯣ ꯑꯩꯈꯣꯏ ꯏꯕꯣꯏ ꯄꯨꯄꯨꯍꯣꯏ ꯑꯩꯈꯣꯏ ꯄꯥ ꯍꯣꯏ ꯍꯤꯡꯒꯣꯜ ꯃꯌꯥꯝ ꯀꯣꯏꯗꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯨꯝꯗ ꯂꯩ ꯇꯥꯔꯒꯗꯤ ꯑꯊꯨ ꯑꯀꯥꯏꯁꯨ ꯅꯪꯉꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜ ꯑꯃ ꯂꯩꯖꯕꯁꯨ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯎꯔꯛꯄꯅꯤꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯄꯗꯣ ꯀꯔꯤꯝ ꯂꯩꯔꯝꯗꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯍꯥꯏꯗꯤ ꯀꯅꯥꯝꯇ ꯀꯧꯗꯕꯤꯗ ꯌꯨꯝꯗꯁꯨ ꯊꯕꯛ ꯑꯁꯣꯝꯇ ꯂꯩꯇꯕꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯦ ꯆꯥꯔꯦ ꯇꯨꯝꯃꯦ ꯇꯧꯔ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤꯁꯨ ꯄꯥꯝꯖꯩꯕꯀꯣ ꯑꯩꯗꯤ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩꯒꯨꯝꯕ ꯊꯥꯕꯁꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯈꯩꯁꯤꯅꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯃꯥꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯂꯥꯛꯑꯦ ꯁꯤꯗꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯀꯤꯝꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯩꯗꯅ ꯌꯨꯝꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯐ꯭ꯔꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩꯒ ꯊꯥꯕ ꯍꯧꯔꯤꯁꯦ ꯍꯥꯏꯗꯤ ꯃꯁꯥꯅ ꯄꯥꯝꯅ ꯇꯧꯖꯔꯤ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯒꯤ ꯃꯤꯈꯩꯅ ꯇꯧꯅꯉꯥꯏ ꯇꯧꯔꯤ ꯖꯥꯠꯂꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯁꯨ ꯑꯩ ꯐꯅꯌꯥꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯑꯩ ꯃꯅꯤꯄꯨꯔꯗꯩꯁꯨ ꯈꯔ ꯇꯥꯈ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄ ꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯅꯪ ꯑꯗꯨꯗ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤꯗோ កាꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯀꯣ ꯑꯩꯗꯤ ꯀꯣꯃꯦꯟꯗ ꯍꯥꯏꯔꯛꯄ ꯅꯠꯇꯦꯀꯣ ꯑꯩ ꯇꯣꯉꯥꯟꯅ ꯇꯥꯈꯤꯕꯅꯤꯀꯣ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯥꯈꯤꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯥꯅ ꯄꯥꯝꯖꯕꯒꯤ ꯇꯧꯔꯤꯅꯦꯕꯀꯣ ꯁꯤꯒꯤ ꯒꯥꯔꯗꯦꯅꯤꯡꯒꯨꯝꯕ ꯇꯧꯕ ꯑꯗꯒꯤ ꯄꯣꯠ ꯆꯩꯒꯨꯝꯕ ꯊꯥꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩ ꯏꯁꯥꯅ ꯄꯥꯝꯖꯕꯒꯤ ꯇꯧꯔꯤꯅꯦꯕꯀꯣ ꯀꯅꯥꯝꯇꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯌꯨ ꯑꯗꯨ ꯇꯧꯔꯒ ꯂꯩꯌꯨ ꯀꯩꯝ ꯍꯥꯏꯗꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯨꯄꯥꯅꯐꯥꯎ ꯍꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯅꯪ ꯅꯨꯡꯊꯤꯟꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯂꯩꯈꯣꯝ ꯍꯣꯠꯂ ꯂꯩꯗꯣ ꯇꯟꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕꯀꯣ ꯇꯧꯔꯨꯅꯣꯅ ꯑꯗꯩ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯪ ꯇꯧꯔꯨꯅꯨ ꯇꯟꯗ꯭ꯔꯥꯅ ꯍꯥꯏꯌꯦꯕ ꯑꯩꯉꯣꯟda ꯑꯗꯣ ꯑꯍꯥꯟꯕ ꯑꯩꯅ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤꯀꯣ ꯑꯩꯅ ꯁꯤꯗ ꯁꯤꯒꯤ ꯌꯨꯝꯁꯦ ꯍꯥꯟꯅꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯅ ꯌꯨꯝ ꯁꯥꯕ ꯀꯥꯟꯗ ꯁꯨꯃꯥꯡ ꯍꯩꯖꯤꯟꯕꯗ ꯌꯥꯎꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯒꯣꯜꯗ ꯁꯨꯝ ꯈꯔ ꯇꯧꯔꯒ ꯁꯨꯝ ꯆꯥꯎꯊꯣꯔꯛꯏꯅꯦꯕꯀꯣ ꯄꯣꯠ ꯆꯩ ꯊꯥꯖꯤꯜꯂꯤꯅꯦ ꯑꯗꯣ ꯏꯁꯥꯅ ꯆꯥꯖꯅꯕ ꯏꯪꯈꯣꯜꯒꯤ ꯄꯣꯠ ꯆꯩ ꯊꯥꯕꯗ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯅꯠꯇ꯭ꯔꯅꯦ ꯏꯁꯥꯅ ꯆꯥꯖꯅꯕꯅꯤ ꯏꯁꯥꯅ ꯊꯥꯖꯒꯗꯕꯅꯤ ꯄꯩꯁꯥꯁꯨ ꯇꯤꯡꯉꯔꯣꯏ ꯏꯁꯥꯅ ꯀꯩꯅꯣ ꯇꯧꯖꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯀꯩꯁꯨꯝꯇ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯏꯁꯥꯅ ꯄꯥꯝꯖꯕꯒꯤ ꯇꯧꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯨꯁꯨ ꯑꯩꯗꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯎꯇꯤ ꯊꯣꯡꯕ ꯂꯩꯍꯧꯔꯦꯗꯅꯀꯣ ꯑꯗꯨꯒ ꯕꯣꯔꯥ ꯀꯩꯀꯥꯁꯨ ꯂꯩꯍꯧꯕꯅꯤꯅ ꯃꯣꯔꯣꯛ ꯃꯦꯠꯄꯁꯨ ꯂꯩꯍꯧꯏꯗꯅ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯆꯥꯔꯦꯕꯀꯣ ꯑꯗꯩ ꯏꯃꯥꯒꯤꯅ ꯀꯥꯔꯣꯠ ꯑꯈꯥꯕꯤꯅꯦ ꯑꯗꯨꯒ ꯑꯂꯨꯒ ꯇꯧꯔꯒ ꯉꯧꯔꯦꯕꯀꯣ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯅꯨꯃꯤꯠ ꯇꯥꯔꯛꯄꯁꯦ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯄꯨꯡ 4:30 5 ꯇꯥꯔꯗꯤ ꯃꯝꯃꯦꯕꯀꯣ ꯁꯤꯗꯗꯤꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯍꯦꯛꯇ ꯌꯥꯝ ꯊꯨꯅ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯏꯪꯊꯝꯊꯥ ꯃꯇꯝꯁꯤ ꯌꯧꯔꯛꯑꯕꯅꯤꯅ ꯅꯨꯡꯊꯤꯟꯁꯨ ꯌꯥꯝꯅ ꯇꯦꯜꯂꯤꯗꯅꯀꯣ ꯑꯗꯨꯅ ꯊꯕꯛꯁꯦ ꯊꯨꯅ ꯇꯧꯍꯧꯗ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯕꯅ ꯍꯦꯛꯇ ꯍꯥꯜꯂꯦꯕ ꯏꯪꯊꯝꯊꯥ ꯃꯇꯝ ꯍꯥꯏꯕꯨ ꯆꯥꯛꯆꯥ ꯇꯣꯔꯛꯄꯗ ꯄꯨꯡ 12 ꯇꯥꯔꯦꯗꯅꯀꯣ
ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯗ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗꯁꯨ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗꯁꯨꯀꯣ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣꯁ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯑꯩ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯉꯁꯤꯐꯥꯎꯗ ꯌꯦꯡꯉꯒ ꯂꯥꯛꯄ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯨ ꯑꯗꯣ ꯑꯩ ꯈꯪꯉꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯩ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯍꯧꯕꯗꯒꯤ ꯍꯧꯅ ꯂꯣꯏꯕ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯄꯤꯅꯤꯡꯕ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨꯗ ꯂꯩꯗꯅ ꯁꯣꯏꯈꯤꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯌꯥꯎꯈꯤ ꯇꯥꯔꯒꯁꯨꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦꯀꯣ ꯑꯩꯁꯨ ꯊꯦꯡꯉꯦ ꯑꯗꯨꯒ ꯏꯪꯁꯨ ꯏꯪꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯇꯨꯝꯃꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯏꯪꯕ ꯍꯧꯔꯛꯑꯕꯅꯤꯀꯣ ꯑꯗꯨꯅ ꯅꯥꯗꯅꯕ ꯂꯩꯌꯨꯀꯣ ꯁꯣ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ